Krumzari, Northeast Window na Sandokchaba Numidang Waironggi Manipuri Pau Meeting Tabiriba Punamapu Taramna Oktari, Ngasi Imphal the Fonkiba Huye Lampaugi, Editorgi Ayaba Laujaraga Pau J Asida Fonkiba Maru Eba Pau Sing Patokchari, Ahanbada Local News Patokchari, Mobile Phone Gi Kutangda Kadrakta Tauraga Lupadi Sing Humpu Lobagi Scam Imphal Gyorokle, Cybercrime PS da Wakatkre, Kari Lamdagi Karamba Miyoi Sing no Kangdana. Karana smartphone paiduna social media gi maru eba platform ama oiriba WhatsApp sizinariba miyoi gi mobile number hack tawraba matungda mahaki mobile number da save tawba contact number singda nahaki UPI account da lupa lising humfu yaubra yauragadi tharau aina nungthil pung tarukta amu halake haibana chingba text message sing thajillaga khadak tawduna lupa lising humfu khongat pagi scam Imphal yaurokpadagi masigi victim singi manungdagi amana Imphal da leiba cybercrime police station da formal complaint report ama file tawkhre Khadaki thawong asigi manung chana haukiba lebapopan numita pauche asigi staff amagi telephone da mahaki I pau faunaba advocate amagi mobile phone gi WhatsApp tagi ahanbada hi can you help me haiba text message ani numit asigi nungthil pung aniga minute nimfuga tare rom tarakpada tharaki advocate asigi save tawba mingdagi text message asi tharakpadagi pauche asigi staff na numit tugi nungthil pung aniga minute yankhai mathoi tarakpada WhatsApp call tawduna confirm tawna ba hotna rubada paikhalakide WhatsApp call receive taraktabadagi staff asina haibira o tamo haina text message tawrubada do you have in your UPI account 60k I will return in 6 p.m. My UPI is not working properly. It is very urgent. Haiba wahai sing text tawraki. Adubu staff asina chingnarakpadagi senfam asi thabagi muhutta sorry tamo balance yaudre haina reply pibadagi makha tarakide thodok asidagi pauche asina text message thabadagi sizinnarakliba advocate asigi hakthengnana wari sarubada hariba thodok asi mawonda su thokre telephone tawraktuna hindi londa nganglakpa miyoi amana *21*977105996 hasta telephone tawraknaba khangalakpadagi number asida telephone tawrubaga panthadana mahaki normal call yauna WhatsApp amadi atai function amata sizinaba yakide hairi number asida telephone tawrubadagi mahaki number asi hack tawraba matungda mahaki phone da yauba contact number singda hariba message sing asi amuktada pulap thabadagi mahaka faunaba pauche asigi staff shu khadaki message asi yawakpa oigani haina phongdoraki mahaki mobile phone da yawba contact number singdagi su hariba message asi phangba yawbadagi mahaki atopa number amada telephone tawduna hangnaraki Chairak sida wangkhai laisram lekai dagi miyoi amana di text message asi scam sathariba singna tharaklaba matungda pirakpa phone number 9102785762 da sel tharau haibadagi lupa lising humfugi senfam asi thakiba yaure hairi miyoi anisi khakta natana advocate asigi mobile phone da save tawba mahaki contact fawba yauna miyoi kharanasu telephone tawduna Hangnarakpa yauki adubu mahaki maikedagidi yamkraba contact number sing asida text message asi thakiba leitabanina pungak ngakna mahaki maikedagidi thade haibagi wafam sing phongdoki hairi scam chatharakliba singi thawong asi henjilakpadagi ngarang advocate masamakna petitioner oiduna cybercrime police station Imphal da punna lamai ahum panba complaint report ama file tawkhre PS asigi officer personnel singshu unaduna wari sabadagi makoina cell kapkriba number asigi tracking tawbada khadak tawriba singi sizinaba bank account amasung account holder gi mamingna chingba khangba haukre hairi maram asina scam asigi victim singi manungda ama oiriba advocate asina phongdorokpada kanagumba singna hairiba scam asi smartphone gi WhatsApp ki khuthangda chatharaklabadi hana confirm tawbiyu amasung scam asigi makhatana victim oiraktana bahona biyu haina su phongdorakli
lupa crore 𝐶𝐞𝐰𝐬 changna paikhatkadaba Imphal Smart City Mission gi thabak-sing mapungphana pangthohogdabadagi samai leikre lupa crore 34 hankhre wathoriba sing paikhatlabadi state lengangna sel puthokpham thoi CEO 𝐶𝐢𝐯𝐞 𝐍𝐞𝐰𝐬 gi May 26 Narendra Modi na ihan hana leibak asigi Prime Minister oina wasak lokhibaga ikan kanadana leibak asigi city chama khangatuna city sing asigi infrastructure public transport semgan aba amasung semilon chawkhathanabagi pandamda smart city mission hawdokpada manipur gi Imphal yawkhrabasu mission asigi matung inna pirakpa lupa crore 9 gi mathakta manipur lengangna crore 50 hapchilaga apunba lupa crore 9 na semgat chagatpa hawkhrabasu mission asigi thabak sing mapungphana pangthokadaba matam lokhiduna maipakna paikhatpa ngamhodabadagi state asidagi smart city mission samai laikhibaga loinana lemhoba lupa crore 34 union lengak mari leinanaba ministry da handokre smart city mission asi Narendra Modi na prime minister oina wasak lauraba matung June 25 da hawdokhibani mission asina lebak asigi city chama konsinbada Imphal city shu yawkhibani city chama asi mission asigi matung ina semgatnaba city amamamda lupa crore lising amamam kaitokhibani hairiba senfam asigi manungda union lengak na tak tangkai putholaga tangkai amana city singi asigi state lengak singna puthokadabani mission gi matung ina wafam asi leirabasu manipur yauna state kharana makhoigidi union lengak na chada 34 puthokpiyu aduga chada 10 na makhoina puthokchage haiduna taknaba yaurakhi wafam asi lakpadagi union lengak na lupa crore lising amamongi manungdagi lupa crore 9 di union lengak na puthoklage masida state lengak singna lupa crore 50 putholaga punna lupa crore 9 ga 50 gi senfam sing makhoigi city sing the smart city ohenna ba sengatpada yanakhibani union lengak na puthokpada yanakhiba lupa crore 9 gi senfam asishu amomukta mission asigidamak punna pithokpa natte sengat kadoriba city sing adu state lengak na puthokadaba thabak thoram singi project report thagatlaba matungda madugi matung ina sel pitharak dabni pirakliba senfam adu sizinabagi utilization certificate piraba matungda makhataba project ki senfam amu pirakadabani misal asigi matung ina paikhat kadaba thabak thoram singi sel lauthokpam yabagi aroiba March 19 da oikhibani piriba aroiba matam asi fawbada leibak asigi apunba city chamagi manungda 94 romdi mapungfana mission asigi damag union lengak na piba senfam sing sijinna duna thabak paikhatpa ngamhodaba yawki wafam asi atopa city singi oirabasu manipur gi na matam chana utilization certificate pikhatpa ngamhodabadagi union lengak na pirakani haikiba lupa crore 9 amasu masida state oina puthokadaba lupa crore 50 punna lupa crore 9 gi manungda supnatangi lupa crore 150 rom tamak sizinaba ngamhauki lemhauriba lupa crore 34 gi senfam center asida handokhibani mission asigi makhada manipur gi kumja 𝐶𝐸𝐯 𝐶𝐴 2013 gi hauduna Imphal Smart City Limited semduna thabak thoram sing paikhatpa hauki thabak sing asi haurabasu manipur lengakna puthokadaba state matam chana puthoktabadagi Imphal Smart City di thabak thengtha halaki chairak May 2019 dagi tholakliba irang asina maram oiraduna utilization certificate pikhatpa ngamdabadagi makhataba project thagatluba yaraktaduna lemhauriba senfam asi handokhibani Prime Minister Narendra Modi na hawdokhiba leibak asigi city chamabu smart city ohenabagi mission da Imphal city yawkhrabasu masigi thabak thoram sing mapungfana pangthokpa ngamhodabaga loinana aremba sel handokhibagi matangda pauche asina Imphal Smart City Limited Chief Executive Officer Thimbaijan Hari Kumar ga unarubada mahakna hai mission asigi makhada river flood project kangna nongpok torban semgatpa smart bicycle sharing scheme hawdoktuna cycle thamba bicycle station semgatpa khwairamban kaithen gi khongna chatnaba mafamda cultural plaza semgatpa Veer Tikendrazit Park ka thangnana Johnstone Higher Secondary gi school gi walda Anglo Manipur gi war amadi BT Park ki maramda ithokpa poster story semgatpa gi thabak yauri chatliba chahi sigi August tha fawbagi manungda thabak sing asi loishinaba pandam thambi mission asigi makhada
Mall Road Nongpokthong Integrated Command and Control Center Building Semgatkhre Minuthongdagi Sanjenthong Fauba Infal Turel Torbangi Nongpok Torbandagi Turel Wangmada Miyamna Chathok Chasin Yanaba Lambi Sembagi Thabak Paikhatpa Haukhre Minuthongdagi na Nongpokthong Faubagi Lambi di Semba Loikhre Adubu Nongpokthongdagi Sanjenthong Taba Lambi di Miyoi Kharana Lam Khopchilakpadagi eviction taunaba honarubada High Court ta petition fine tawsilakpadagi thabak makha chathaba ngamkhidre hairakhi mahana makha tana high mission asigi makhada rotary parking mari semgatlakadaba ahumdi mafam phangdabadagi ama khaktamak semba loshile sangagadabada ngaire Imphal Municipality Corporation akonba mafam singi oina property tax khongatpada hena khudongchanaba platform semdona sinakre khwairamban kaithen ahungi underground da gari parking sengatpa loshilakle thabak sing asida natana atopa thabak macha kaya su mapung phana paikhatkhre thabak sing asi mai pakna puthoklaba matungda IMC da sinaramgani hairi misal asigi makhada pangthokadaba wadhauriba thabak singdi mamangi kumja English singani kun mangagi March fawagi mamangda claim tahaudrabadi makhatana sel loba yadre karigumba thabak sing asi paikhatkige hairabadi Manipur lengakna sel puthopa mathok tare hairakhi Manipur gi oina senthok leitaba amasung irang thokchilakpana utilization certificate matam chana pikhat pangam hodabadagi lupa crore chamaga yangkhaina sengat kadaba lupa crore Jamri khara helaga khaktamak sizinaba ngamhobani hairakhi India lengakna Manipur gi sengat chagat na balupa crore kaya gi senfam thadaraklabasu state na puthopa ngamdabadagi mapung phana senfam sing asi sizinaba ngamdabadagi yamlaba senfam kaya center da amu hankibagi manungda Imphal Smart City shu mangjin thana yauramle Imphal City bo Smart City oihanduna leibak asigi khaktan natana malengi miyang gi pukning chingjin fam oihangadaba project asi fauba lairaba state oirubana natraga state lengakna thawai yauna pangthokhidabana ra mapung faba ngamhodre Manipur gi senmitlon da mating pangliba tourism sector su hojik oiriba law and order gi fibam sida noma gi shoksilakle BJP da khudom bi thil laga ngangba natana Manipur mangkiba leitri Govindas konthojamna phongdokre Delhi gi jantar mantar da sep Manipur haina lauriba asi Manipur da leiriba youth singbulana lamjing naba honaba khongthangni hairaduna politically BJP da khudom bi thil laga ngangba natana Manipur asi mangkiba leitri Manipur bu aikhoi punamangna changsilaga kangadabani atopana Manipur kanba ngangadaba natte aikhoi gi leibak aikhoina kanjagadabani haina Home Minister Govindas konthojamna phongdokre wafam asingasi nungthil pung mari rom tarakpada Imphal gi nitapa chuthekta leiba thamba sanglenda chatharak leiba parliament ki nongju mifamda opposition party Indian National Congress Communist amadi atai party kayana parliament house ki mapanda amadi sitta undemocratic oiba khongjang kya sangsilakpabu yaningdaba phongdok aduna paumi singa unabagi thoramda mahangna phongdokibani Home Minister makhatana haikibada India si malengi manungda khwaidagi chawba democracy chatpa leibakni democracy chatpa leibak amada miyamna mihut khanduna chahi manga gi oina yaifa thorang sing paikhatli state ki oina su mihut singna assembly da amadi center da parliament leibak ki oiba chawkhat thorang policy kaya semduna lebaksi chalaiduna lakli adubu BJP na PM Narendra Modi na luchingba ani suba lengaksi lakpadagi parliament ki mifamsi ingna chikna chathaba ngamdri masi ngamdabana agenda kaya ama opposition party na lautunaraga sinba opposition party pukhalakpa agenda kaya house animakta chairman amadi speaker na matam piduna khanasi haibada opposition singna yadaduna house kayara yaithokibasina India gi senate londa chawna chaithing pi nongma parliament famdaba census ama famhodaba haibasi leibaki oina hiram kayada manglibani haibasi miyam punamakna khanglabani hojik sathariba parliament ki nongju mifamsi haugadore haiba khangbadagi mifam haudringai gi mangoinana Section Sing Matau Karam na ayat apan PCG hai na thausil amagaloina na Chief Justice
ꯁꯨꯔꯖꯀꯥꯟꯇ ꯋꯥꯐꯝ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯦꯛ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯇꯦꯝꯁꯤꯡꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯗꯨꯝ ꯉꯥꯡꯕ ꯀꯥꯡꯕꯨꯗꯨꯅ ꯃꯍꯥꯛ ꯀꯣꯀ꯭ꯔꯣꯁ ꯑꯦꯟ ꯄꯦꯔꯥꯁꯥꯏꯠ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯅꯍꯥꯁꯤꯡꯗ ꯑꯣꯏꯅ ꯃꯈꯣꯏꯅ ꯂꯧꯔꯒ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ ꯁꯦꯝꯂꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯁꯤꯡ ꯗꯤꯞ ꯇꯧꯅꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯕ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯏꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨ ꯐꯦꯜ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯩꯐꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯊꯨꯒꯥꯏꯅꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯁꯤꯗꯤꯌꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯑꯍꯨꯝꯁꯨꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯦꯄꯥꯜ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯄꯟꯕ ꯖꯦꯟ ꯄꯨꯁꯤꯜꯂꯒ ꯍꯣꯠꯅꯕ ꯀꯌꯥꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄ꯭ꯔꯣꯁꯦꯁ ꯅꯠꯇꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯏꯟꯗꯤयाꯒꯤ ꯃꯁꯛ ꯊꯤꯍꯜꯂꯕ ꯊꯧꯑꯣꯡꯁꯤꯡꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤ ꯅꯍꯥꯁꯤꯡꯒꯤ अचंबा इहौ नते ममांगदना नहासिंगी इहौ मानहल्लगा मतुंगदना पॉलिटिकल पार्टी कया यावबगी खुदम अखोई पुनमकना उबो फंगी मसी नहासिंगी इहौ नते ऑपोजिशन पॉलिटिकल पार्टी INC AAP कम्युनिस्ट पार्टी न चिंगबा पॉलिटिक्सदा माई पाखौद्रबा पार्टी कयाना सौगटपा इहौ अमनी मसी अखोईगी लेबाकसिबु मसक थिहन्नबा होनाबदा थौवनसिनी इहौ अमा हौबा हाइबसी सेल अदुकी मतिक चंगी अदुबु जंतर मंतरदा हौरिबा इहौसिंग इंडियाबु मांगजिन थाना चाउखटहनबा पामदबा कंट्री कयाना फंडिंग तौबा ओइगनी हाइना लौवी इहौसिगी फाइनेंशियल फंडिंग कनाना तौवी कदाइदगी चानबा पुरई कदाइदगी इसिंग थई हाइबसिसु मियामना उरी खंगलिबनी अयेत अपन क्या पीरबसु प्राइम मिनिस्टर न कुमजा इंग्लिशिंग अनिगा निफु तरेता आजादी का अमृत असि सोइदना फंगनी इंडियन अतोपा लेबाक सिंगदगी मांगजिन थाना चटकनी बीजेपी सी इंडिया की दमक खनबा तोंगान हिरम कयादा नहा खक्तगी खनबा पार्टी महाकी एप्स फोंदोरक्पा नहारोल सिंगी फ्यूचर दगी हेनबा मरु ओइबा अमत लेते अदुबु नहारोल सिंबु मांगनबा तौहल्लिबा पुनमक लेमना अमत थारोय चपचाबा लोगी चेराक पीगने हाइरिबसी खंगमिनसी मसिगी इरोइनना फर्स्ट ट्रैक कोर्टगी सेमलगा नहारोल सिंबु मांगनबा थबक तौरक्लिबा सिंग थिगतनबा होनगनी हाइना थमलक्लिबा वाफम सिंग सोइदना mahai fangani BJP na naha singda important piram da batarabadi Modi na Young India kamdong na refer tawgadawribano mahaki wangang khudimakta Young India hairibasi India si naha singda depend tawribani hairibani maram aduna lamdam sida leiriba naha singna lan lamjing na ba hotnarabasu wakhal ningthina khanba ngamlaba naha singna BJP na soire hairibasingsi achum aral khangba first track कोर्टा पिरकदबा अचुंबा वायनसी पुन्नंगाई मिनसी हाइकी लमदम सिदा तंगदु लेताबा पुरकनबा होनबदा अवाबा तारिबा स्टेट सिंगदा इंग तप्पा पुरकनबा होनबा अमदी स्टेट सिंगदगे अतोपा स्टेट ना मांगजिन थाना चटलिबा असिगुमना मणिपुर स्टेट तशु मांगजिन थाना चटननबा अखोई पुनमकना होनमिनसी हाइनसु फोंदोकी अमरोमदा पाउमिसिंग हंगबा वाहंगी पाखुमदा होम मिनिस्टर ना हाई हंदक बरक चथरखिबसी मतंगदा तोंगान पाव अनि थोकना फंगी अदुबु हाइरिबा पाउसिंग ऑफिशियल ओइबदी अमत नते पाव अमदा थबक असि बॉर्डर वामदगी चंगलकलगा थुगाइबनी हाइरि अतोपा पाव अमदना स्टेट सिगे बॉर्डर मनुंग सिंगदा लैबा असम राइफल्स के मूवमेंट सिंगना अयेत अपन पीदुना थिंगबदगी दमक थोंग असि अतमनना थुगाइबनी हाइबन सिनी अदुबु थबक असि लमदम सिगे करंबा ग्रुप ना चथरंबनो हाइबदुगी मतंगदरी हौजिक यामना कुपना थिगतली असेंगबा मरम हेक खंगबगा मीडिया गी खुथांगदा मियामदा सोइदना फोंदोक चरके हाइखी लोइनना हंदक जंतर मंत्रदा से मणिपुर हाइना लाउरिबसी मणिपुरदा लैरिबा यूथ सिंगबुलाना लमजिंगनाबा होटनाबा खोंगथांगी अखोइगी मणिपुर माखिबा लैट्री मणिपुर अखोइ पुनमकना पुनसिल्लगा कनगदबनी अतोपा कना अमतना लाक्तुना कनबा ngamgadaba nate अखोइगी लेबाक अखोइना कनजगदबनी हाइना सुबहाना मखाताना फोंदोखी मथंगदा नेशनल न्यूज अमुक पाथोकचरी
ngasi leibak sin bathungna cockroach na police ki ka hen ba thawongi mayok ta khongjang sangsin ga dawri cockroach janta party ni delhi gi jantra mantra da changsili ba khongjang numit kunthra ga mari ni suki baga loina na party asina hayeng july 23 da leiba asigi tongan tongan ba mafam da tongan ba wathok singi dama miyam na khongjang sangsina ba police amadi security force ki personnel sing na ka hen lichat chaja chat pabu yaning da ba phongdok tuna amasung asigumba lichat ki victim oikiba singda solidarity utpa oina miyamda khongjang sangsin minasi haina CJP gi khongjang luchingba singna phongdokre chairak sida union minister JP Nandana CJP gi mihut singa makhatana wari sana ba sem saduna lai amasung mahaki yumda natraga office ta wari saduna naha singi demand khangning bagi apamba su phongdorakre jantra mantra da mafam kya dagi laktuna khongjang sangsiliba naha singbu sogat po oina khongjang asi yauba ngamdaba leibak asigi tongan ba mafam da leibak miyoy kayana jomatan chingba acha athaki platform singda chanaba order tawduna jantra mantra da thinviu haina delivery workers singda thinhanduna khongjang asibu sogalakpagi pausu leki nakal amarom da ngashi opposition gi luchingba Rahul Gandhi na INDI block ki MPCC ga loinana Delhi gi Gandhi Sramati tamna khongjang changsin ke opposition gi khongjang asi question paper leak oibagi matang da khongjang changsili bani naha singbu sogatpo oina changsin kibani hairi Nongju mifam gi marini chanba numisu sarang na bathokre tha asigi kundagi haukiba parliament ki nongju mifam asi question paper leak oibagi matang da thokliba wathok asina maram oiraga charang na ba kya thoktuna house ki proceeding ningthina chathaba ngamdana lakraba matung mifam asigi marini chanba numitasu opposition ki question leak oiba naha singi khongjang da police na ka henba action amasung lengang na education minister Kankhatuna thambagi matangda kholaw kya lawrakpadagi charang na ba thoktuna ningthina function tawba ngamdana elzon tawki parliamentary affairs minister Kiren Rijiju na lengak na wari sagani haibagi thazaba pirabasu opposition na wari sana ba khona bagi mahutta charang na ba thohanduna leire haiki BJP amasung Congress workers sing firana kanthatna kre BJP gi workers sing ngarang lebak sin bathungna khongjang sangsin bada Congress ki official sing da thomjin na bahona bada matung ngasi barkhanda raskrita Congress workers sing na BJP gi state and mamangda NEET question paper leak oibagi matangda khongjang changsin beda BJP gi workers sing su tholaktuna party ani gi marakta ningai sangdanarak padagi firana kanthatna kre hairi nakal animaki workers sing na firana kanthatna badagi hendoktuna yerum ising bottle khamen asinba nungna chingba potlam singsu langnaki thaudok asida paumi amasung aso apan yauki hairi BJP gi workers sing na Rahul Gandhi asi huran bani Varkhan lengak na naha sing the justice fanghangani haiba kholaw lauki Congress workers sing na su donation haihetpa huran ba sing fam thadou education minister fam thadou haiba kholaw lauki Mathangda international news amu pathok chari Houthi militana Saudi Arabia gi oil tanker ani manghan tahan khre Iran ga mapang oina chatminari ba Houthi militana Red Sea da fauduna chatiba Saudi Arabia gi oil tanker ani da landaduna manghan tahan khre hairi West Asia da thokliba US amasung Iran gi lan asida Houthi Militants in the Yaxilakpagaloina Saudi Arabia gi mathakta naval blockade thamjilakhibani Houthi militana strain of Hormuz Mayada ani shuba
चेकपोस्ट सेमगत्तुना लंबी असी फाउदुना चटलिबा जहाजसिंगदा अकी अखंग पीबा असिना मालेमगी थाव पुथोक पुसिन तौबदा चाउना खुदोंचादबा मायोकनारि हाइरि येमेनदा वेस्ट तौबा हुटी मिलिटेंट्सिंगना इरादा सौगतलदुना वार इन मंडेव स्टेट मनाकी मफम कयादा खुदुम चंसिनखिबगा लोइनना सऊदी अराबिया गी मथक्ता नहौनना नेवल ब्लॉकेट सिंग अथिंगबा थमलखिबनी हुटी मिलिटेंट सिंगना नहौनना रेड सी फाउदुना चटलिबा जहाज सिंगदा अकी अखंग पिरकपा असिना मालेमगी थावगी ममल खंगहेन हेंगलकपा याबगी अकीबा मायोकना हले हुटी मिलिटेंट सिंगना वेस्ट एशिया गी लांदा याउशिलक्तुना रेड सी फाउदुना चटलिबा जहाज सिंगदा अयेद अपन पिरकपदगी ngarang थाव पुबा जहाज मंगा रेड सिगी वाव इल मंडेव स्टेट फाउदुना चटनबगी फिरेब लौखी नाकल अमरोमदा वेस्ट एशिया दा सोकनरिबा लान असिदा हुटी मिलिटेंट सिंगना ईरान गी मिचंगदा लेप्तुना ऑयल टैंकर सिंगदा लांदारखिबा यूएस की माइकैदगी यानिंगदबा फोंदोपगा लोइनना लान असिदा हुटी मिलिटेंट सिंग याउसिलक्तनबा यूएस की सेक्रेटरी ऑफ स्टेट मार्को रूबियोना चेक्सिन वारोल थमख्रे KNDF की मपांगन कंखटनबा अनौबा लालों के यादपा हौख्रे म्यांमार मिलिटरी लेंगा की मायोक्ता लान हौरिबा केरेनी नेशनल डिफेंस फोर्स की सेंट्रल कमिटी न मखोई की लामी की मपांगन कंखटनबा अनौबा लालों के यादपा हौख्रे KNDF न मखोई की लामी की मपांगन कंखटहन्नबा लौखलकपा खोंगथांग अमा ओइना मखोई की बटालियन सिंह डिजिनेक्टेड मिलिटरी रीजन सिंगदा पुशिनख्रे लानहौलुब असिगे सेंट्रल कमिटी न ngarang अनौबा लालों अमा ओइना लानमी की मपांगन कंखटहन्नबा लौखिबा फिरेब अमागी मतुंग इना टेक्निकल कमांडर मरी मंगा अमसुंग तरेट की मखादा लैरंबा बटालियन निपान मिलिटरी रीजन अनी की मखादा बटालियन मंगा तरुक अमसुंग तरेटा पुशिनबा थबक सिंह पाइखटकी टेक्निकल कमांडर अनी अमसुंग तरेट की मखादा लैरंबा बटालियन तरेटसु पुशिनखिबगा लोइनना मिलिटरी रीजन अहुंगी मखादा बटालियन निपान मापन अमसुंग तरा नौना सेमगतनबा लाउथोखी मसिगी मखा तारकपा ओइना टेक्निकल कमांडर अहुम मंगा अमसुंग तरुकी मखादा लैवा बटालियन मंगासु मिलिटरी रीजन मरीगी मखादा बटालियन तरामाथोय तरानिथोय अमसुंग तरामरी गपुन चटमिनगनी हाइरी लालहौलुब असिना मखोयगी बटालियन सिंग नौना सेमगतपगी थबक चथरिबा असि केरेनी स्टेट मनुंगदा मखोयगी लानमीगी मपांगन कंखटहन्ना म्यांमार हुता लानमी थेंगनबदा हेना खुदोंचानबगीदमक्ता थौरांगबनी नाकल अमरोमदा म्यांमार दा इंग तप्पा पुरकनबगी थौरांग अमगी मखादा एशियन नै अयिबा चेरोल अमदा ड्राफ्ट तौबा दा यानाख्रे हाइरी मनीलादा पांथोपा एशियन फॉरेन मिनिस्ट्री की मिफमदा म्यांमार की इंग तप्पा हंजिलकनबगी थौरांग अमा ओइना पॉइंट मंगागी याना वारोल अमसुंग थांगतखिबनी यूरोप की मफम कयादा लानमई चालकपदगी मियोय कया मरु लांजेनख्रे यूरोप की इटली फ्रांस अमसुंग स्पेन दा किनिंगाई ओइना लानमई चालकपदगी मफम अदुदा लैबा मियोय कया साफगदबा मफम दा लांजेनख्रे यूरोप ता साबगी चांग वांखलकपा अमसुंग अकनबा नुक्सिना मरम ओइदुना लानमई चाकपगी खुदोंथिबा सिंग नोंमा नोंमागी वांखलकली यूरोप की तोंगान तोंगान बा मफम कयादा साबगी चांग असि सेल्सियस डिग्री 60 यौदुना पाक्तकना लानमई चालकपदगी कन्नबा होनाबदा फेयर फाइटर अहम खाथंबा यूरोपता सीकी हाइना एजेंसी की पाउना फोंदोरकली चही असिगी कालेन थादा यूरोपता ख्वाइदगी तमथिना लानमई चाखिबगा लोइनना हौखिबा चही कुनरोम असिदा यूरोपियन यूनियन मफम सिंदा अनिरक सुबो ओइरी हाइना यूरोपियन सैटेलाइट डेटा ना फोंदोरकली इटली दा लानमई चाकपगी चांग वांखलकपगा लोइनना लेबाक अदुगी सिसिली दा फायर फाइटर लिसिंग तरुक रोमना लेबाक अदुगी फॉरेन गार्ड अमसुंग मियामगा लोइनना लानमई चाकपा अदु कन्नबा होनकी इटली गी आइलैंड सु लानमई चाकपगी चांग वांखलकखिबगा लोइनना वाटर बॉम्बिंग
Air flight season aduna chakliba lamai adu muthatnaba honaki lamai chakpa adu kannaba honakiwa firefighter amasung achakpa maida tasinkibadagi siki haina laibak adugi interior minister na phongdokre France tasu lamai chakpa gi chang wangkhalakpa loina na laibak adugi Bordeaux manakta koiba lakpa lamkoiba lising tara hena makoina lairiba kem adudagi safagadaba mafamda thangdoki hairi Matangsida numidang wairamgi manipuri pau loishinjare meeting tabiriba punamapu amuka hana khurumjari. Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhogi manipur da su hogikti awangba thaki health care fanglabada matam mangan biraganu sel hena tingan biraganu aikhogi specialist singdagi malemgi apaba thaki layeng patak yumpham oiba service lobiu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabaisoi Imphal East lengsin birau natraga aikhogi phone number 6909390666 ta call to birau